시지 뽕만 들어. 뭐 부시다 한 거지네. Hello guys, welcome back to my channel. Ngasi miyang punna yingminadu se Bro Tink Cool gi when parents start bargaining on fixed price stuff Manipuri. Se pot leba chatpagi oramdo male Bro Tink Cool gi se ado kamain tawge haibado miyam punna yingminasi ado ngasi di ai sa nam khara yawre broccoli ga white track ka khamen sinbaga alu ga tawba khoidana masai thongmane hausi masai thong wai chadriba ado hawe ado sije charang ngasidi yengdune bado mayamna ju kenom cha aigi chaba khotpagi tawro kholona haibdo ado ngasi soidna mayamga hawni kenom tor चार को इन प्रोटीन कोल की वीडियो जी आगे तो कमाई तो क्या तो पुनी में से shit 이거 파로 이제 그 정도 있는 거. 시트벨 파워 이 파가 예맥 달래 이루지 야리. 아이 오리네 때지 달래 봐. 오리 좀 갖고 있는 셋네 또 보니 봐. 아이 뭐 폼 강해 야지. 얌 땅버딩가 뭐고. 얌 라는 거 봐시. 자로시. लांग import this country advertise ko jori ba yeah 원래 아주 고시고디 프리드 타오르기 modi charge free thang 좀 부탁해 nga thali 프리 강가고디 레이오디 하려 놓고 이거 이 비싸고 그래 고맙다 너좀 레이양하지 왜 프리 강가고디 하면 야왜 먹고 고맙다 너좀 이해 뭐 봐. 사실 뭐 부부들 가는 데 거도 탁도로 get ingat ni bol sana ko tong bem yaw ko pi jaw ni de koy hui ju kan na khong ni 봐. 시지 뽕만 들어. 뭐 부시다 한 거지네 이 시지. 시시 타면 뭐 누가 안 물었지. 고하시기 고한 공발래 진짜 뜻이 고한기 둘이 봐고. 뭐만 무지 우제래 오퍼 수제래 아주 싱 아니 뭐 가이 떨어게 하거든. 오퍼 비리 왜 장도들이 나 이거 아니가 자리가 그 뭐하다 40% off 비도나 보고 아우 대신에 다 40% off 강해 봐 yes 아도 yes kay 아니가 세니고 흔들어 망한 리아로이다 그리고 뽕 카르바니 또지 제리티 요네 두칸이 항 낫답니다 고 뽕 아우 대이네 다 동넘으로이다 어제 야리세 싱 아니가 싸무가 군트라망아 야라밤 aya em liền
ꯃꯌꯥꯝ ꯄꯨꯟꯅ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯃꯤꯟꯅꯈ꯭ꯔꯦ ꯑꯗꯣ ꯁꯤꯁꯦ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯊꯣꯛꯑꯝꯗꯧ ꯃꯥꯜꯂꯦꯕ ꯍꯥꯏꯗꯤ ꯄꯣꯠ ꯃꯃꯜ ꯉꯥꯡꯅꯕꯁꯤꯗꯤ ꯂꯣꯏ ꯉꯥꯡꯅꯩꯗꯅ ꯑꯗꯣ ꯏꯃꯥ ꯕꯕꯥ ꯑꯗꯨꯝ ꯇꯪꯈꯥꯏ ꯇꯥꯔꯒ ꯍꯨꯟꯕꯤ 1,500 ꯍꯥꯏꯔꯛꯄꯁꯦ 700ꯀ ꯍꯨꯟꯕꯤ ꯑꯗꯨꯝꯕ ꯑꯅꯤꯒ ꯍꯥꯏꯔꯛꯄꯁꯦ 1,200 ꯀꯥꯏꯅ ꯍꯨꯟꯖꯟꯕꯤ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯗꯣ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯔꯝꯃꯅꯤ ꯈꯪꯉꯦ ꯑꯩꯁꯨ ꯊꯦꯡꯅꯖꯔꯦ ꯃꯌꯥꯝ ꯂꯣꯏ ꯊꯦꯡꯅꯔꯝꯃꯅꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯂꯤꯡꯀ ꯕ꯭ꯔꯣ ꯇꯤꯡꯀꯨꯜꯒꯤ ꯆꯦꯅꯦꯜꯒꯤ ꯀꯩꯅꯣꯁꯦ ꯂꯤꯡꯁꯤꯒ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯗ ꯆꯪꯉꯒ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯕ꯭ꯔꯣ ꯇꯤꯡꯀꯨꯜꯒꯤ ꯁꯤꯒꯨꯝꯕ ꯃꯥꯏ ꯑꯥꯏꯗꯤꯌꯥꯁꯦ ꯌꯥꯝ ꯐꯖꯩ ꯑꯦꯗꯚꯔꯇꯥꯏꯁ ꯑꯣꯏꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯅꯝꯃꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯐꯩ ꯑꯗꯣ ꯁꯤꯒꯨꯝꯕ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯄꯅꯦ ꯗꯥ ꯇꯤꯡꯀꯨꯜꯒꯤ ꯕ꯭ꯔꯣ ꯇꯤꯡꯀꯨꯜꯒꯤ ꯑꯗꯨꯗ ꯆꯪꯉꯒ ꯌꯦꯡꯕꯤꯌꯣ ꯃꯊꯪ ꯃꯊꯪ ꯆꯪꯉꯒ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯅꯦ ꯑꯗꯨ ꯌꯦꯡꯕꯤꯌꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯄꯥꯟꯊꯣꯏꯕꯅ ꯈꯨꯔꯨꯝꯖꯔꯤ